ꯃꯥꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨ ꯕ꯭ꯔꯦꯛ ꯈꯪꯐꯥ ꯐꯥꯈꯤ꯫ ꯁꯤꯠ ꯕꯦꯜꯠ ꯐꯥꯔꯝꯗ꯭ꯔꯗꯤ ꯀꯣꯛ ꯀꯥꯏꯕ ꯐꯥꯎ ꯌꯥꯕꯒꯤ ꯐꯤꯚꯝꯅꯤ꯫ ꯉꯥꯟꯕ ꯀꯥꯔ ꯑꯗꯨꯅ ꯕ꯭ꯔꯦꯛ ꯐꯥꯈꯤꯕꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯋꯥꯈꯜ ꯂꯥꯛꯏ꯫ ꯅꯨꯄꯤ ꯑꯃ ꯀꯥꯔ ꯑꯗꯨꯗꯒꯤ ꯐꯠ ꯀꯨꯝꯊꯔꯛꯑꯒ ꯍꯣ ꯁꯤꯖꯔꯒꯦ ꯍꯥꯏꯔꯣ? ꯌꯥꯝ ꯁꯤꯖꯅꯤꯡꯂꯒꯅ ꯆꯨꯅ ꯌꯨꯝꯗ ꯁꯤꯔꯨꯔꯣ, ꯁ꯭ꯋꯥꯏꯗ ꯉꯧꯁꯤꯟ ꯐꯩꯁꯟꯅꯔꯅꯨ꯫ ꯑꯁꯨꯝꯅ ꯌꯥꯝ ꯊꯤꯅ ꯉꯥꯡꯂꯛꯏ꯫ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕꯤ ꯅꯨꯄꯤ ꯑꯃꯅ ꯊꯥꯖ ꯌꯥꯔꯦꯕ ꯃꯤꯉꯣꯟꯗ ꯑꯗꯨꯃꯥꯏꯅꯕꯨ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯃꯤ? ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯉꯥꯡꯈꯤꯕ ꯑꯗꯨꯗ ꯈꯥꯝꯖꯤꯜꯂꯛꯏ꯫ ꯁꯣꯅꯤꯌꯥ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ, ꯑꯩꯅ ꯍꯥꯏꯁꯦ ꯃꯇꯤꯛ ꯆꯥꯔꯕꯅꯦ꯫ ꯌꯦꯡꯉꯨꯅꯦꯁꯦ ꯑꯉꯥꯎꯕꯁꯦ ꯀꯔꯤꯒꯨꯝꯕ ꯒꯥꯔꯤꯁꯤꯅ ꯊꯣꯝꯗꯅ ꯁꯤꯔꯝꯃꯗꯤꯅꯦ ꯑꯩꯈꯣꯏ ꯕꯥꯅꯤꯁꯦ ꯃꯤꯍꯥꯠꯄꯤꯅꯤ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯕ? ꯃꯥꯅ ꯉꯥꯎꯗꯅ ꯆꯠꯂꯤꯁꯤꯗꯤꯅꯦ ꯃꯤꯅ ꯈꯪꯕꯤꯔꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯌꯥꯝ ꯁꯥꯎꯅ ꯁꯣꯅꯤꯌꯥꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯊꯥꯖ꯫ ꯍꯦ ꯑꯉꯥꯎꯕ ꯅꯪꯉꯣꯟꯗꯅꯦ ꯑꯩꯅ ꯍꯥꯏꯁꯦ, ꯅꯆꯤꯟꯅ ꯈꯨꯝꯃꯨꯅꯦ꯫ ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯏ꯫ ꯉꯥꯟꯕ ꯇꯞꯅ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ ꯑꯗꯨꯒ ꯁꯥꯎꯕꯤꯒꯅꯨ, ꯑꯩ ꯎꯍꯧꯗ꯭ꯔꯦ, ꯁꯣꯝꯒꯤ ꯑꯁꯣꯛꯄꯟ ꯌꯥꯎꯕꯤꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯥꯖꯗ ꯌꯦꯡꯂꯒ ꯉꯥꯟꯕ ꯍꯪꯂꯛꯏ꯫ ꯉꯁꯥꯏꯗꯒꯤ ꯋꯥ ꯂꯥꯡ ꯉꯥꯡꯂꯝꯕ ꯊꯥꯖ ꯉꯥꯟꯕ ꯎꯔꯨꯕꯗꯒꯤ ꯋꯥ ꯉꯥꯡꯅꯤ ꯍꯥꯏꯕ ꯐꯥꯎ ꯀꯥꯎꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯔꯕ ꯉꯥꯟꯕꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯄ ꯀꯧꯕ ꯃꯈꯩ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯃꯨꯛꯁꯨ ꯉꯥꯟꯕꯅ ꯁꯣꯝꯒꯤ ꯑꯁꯣꯛꯄꯟ ꯌꯥꯎꯕꯤꯗꯕ꯭ꯔꯥ? ꯑꯁꯨꯝꯅ ꯊꯥꯖꯗ ꯇꯞꯅ ꯑꯃꯨꯛꯁꯨ ꯍꯪꯂꯛꯏ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯁꯣꯅꯤꯌꯥ ꯐꯠ ꯀꯨꯝꯊꯔꯛꯑꯒ ꯌꯥꯎꯗ꯭ꯔꯦ, ꯑꯗꯣ ꯅꯪꯗꯤ ꯑꯁꯣꯛꯄꯟ ꯌꯥꯎꯗꯕ꯭ꯔꯥ? ꯑꯩꯁꯨ ꯑꯁꯣꯛꯄꯟ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ, ꯑꯗꯣ ꯑꯁꯣꯛꯄꯟꯁꯨ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯄꯥꯈꯠꯄꯤꯔꯨꯔꯅꯨ, ꯑꯩ ꯇꯁꯦꯡꯅ ꯎꯍꯧꯗꯕꯅꯦ, ꯑꯩ ꯆꯠꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯆꯠꯄ ꯍꯧꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯆꯠꯈ꯭ꯔꯗꯨ ꯐꯥꯎꯕ ꯊꯥꯖ ꯉꯥꯟꯕꯅ ꯆꯠꯈꯤꯕꯒꯤ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯅꯤꯌꯥꯅ ꯊꯥꯖ ꯆꯠꯂꯁꯤ ꯂꯥꯛꯑꯣꯃꯤ꯫ ꯑꯁꯨꯝꯅ ꯊꯥꯖꯗ ꯍꯥꯏꯔꯝꯂꯒ ꯁꯣꯅꯤꯌꯥ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯡꯈ꯭ꯔꯦ꯫ ꯊꯥꯖꯗꯤ ꯁꯣꯅꯤꯌꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗꯦ, ꯑꯗꯨꯃꯛ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯉꯥꯟꯕꯗ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯁꯣꯅꯤꯌꯥꯅ ꯉꯥꯎꯔꯕꯣ ꯅꯪ? ꯑꯁꯤ ꯍꯥꯏꯅ ꯊꯥꯖꯒꯤ ꯃꯈꯨꯠꯇꯣ ꯈꯨꯖꯤꯟꯅ ꯀꯟꯅ ꯆꯤꯛꯂꯛꯏ꯫ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯊꯥꯖꯅ ꯑꯌꯣꯌꯣ ꯅꯣꯡꯃꯩ ꯄꯥꯜꯂꯦ ꯑꯁꯨꯝꯅ ꯃꯆꯤꯟꯗ ꯂꯥꯎꯔꯛꯏ꯫ ꯁꯣꯅꯤꯌꯥ ꯊꯥꯖꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯈꯣꯜ ꯍꯧꯅ ꯅꯣꯛꯂꯛꯏ꯫ ꯊꯥꯖ ꯁꯣꯅꯤꯌꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯉꯥꯎꯔꯤꯔꯣ ꯍꯥ? ꯏꯈꯠ ꯏꯈꯠꯂꯗꯅ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯅꯃꯥꯏ ꯀꯥꯏꯅꯤꯀꯣ? ꯑꯁꯨꯝꯅ ꯁꯣꯅꯤꯌꯥꯗ ꯆꯩꯔꯛꯏ꯫ ꯁꯣꯅꯤꯌꯥꯅ ꯏꯁ ꯉꯥꯎꯗꯕꯤ ꯏꯔꯥꯡ ꯄꯨꯗꯕꯤ ꯂꯦꯝꯕꯤꯁꯅ ꯌꯥꯔꯦ ꯊꯦꯡꯅ ꯆꯠꯂꯁꯤ ꯂꯥꯛꯑꯣ, ꯉꯁꯤ ꯇꯧꯍꯧꯕ ꯊꯃꯣꯏꯁꯦ ꯍꯌꯦꯡ ꯈꯨꯟꯕ ꯂꯥꯛꯁꯦ꯫ ꯑꯁꯨꯝꯅ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯊꯥꯖꯅ ꯃꯁꯛꯁꯤꯒ ꯅꯌꯥꯗ ꯍꯤꯒꯠꯂꯣ ꯍꯥꯏꯗꯤꯌꯦ꯫ ꯑꯁꯨꯝꯅ ꯁꯥꯎꯔꯗꯨꯅ ꯒꯥꯔꯤ ꯊꯧꯕ ꯍꯧꯈ꯭ꯔꯦ꯫ ꯊꯥꯖ ꯏꯀꯥꯏꯕꯗꯒꯤ ꯁꯣꯅꯤꯌꯥꯗ ꯁꯥꯎꯖꯤꯟꯅꯕꯅꯤ ꯃꯊꯟꯇ ꯃꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯆꯩ꯫ ꯁꯣꯅꯤꯌꯥꯁꯨ ꯊꯥꯖꯅ ꯅꯣꯛꯂꯤꯕꯗꯨ ꯎꯔꯕꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ, ꯃꯥꯁꯨ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯇꯨꯃꯤꯟꯅ ꯅꯣꯛꯂꯤ꯫ ꯉꯥꯟꯕ ꯑꯁꯨꯝ ꯂꯥꯛꯇꯨꯅ ꯁꯦꯟꯗꯣꯏ ꯆꯥꯕ ꯕꯥꯕꯨꯒꯤ ꯃꯌꯨꯝ ꯆꯪꯂꯛꯏ꯫ ꯕꯥꯕꯨꯁꯨ ꯃꯪꯒꯣꯜꯗ ꯐꯝꯗꯨꯅ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯟꯕ ꯂꯥꯛꯄꯗ ꯎꯔꯗꯨꯅ ꯉꯥꯟꯕ ꯀꯥꯈꯠꯂꯣ, ꯑꯁꯨꯝꯅ ꯕꯥꯕꯨꯅ ꯉꯥꯟꯕꯕꯨ ꯀꯧꯁꯤꯟꯕꯤꯔꯛꯏ꯫ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯀꯥꯈꯠꯂꯒ ꯊꯥꯔꯤꯕ ꯁꯣꯐꯥ ꯑꯗꯨꯗ ꯐꯝꯃꯤ꯫ ꯕꯥꯕꯨꯅ ꯏꯕꯨꯡꯉꯣ ꯅꯃꯥꯈꯣꯏ ꯄꯥꯕꯨꯡꯈꯣꯏꯅ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕ? ꯑꯁꯨꯝꯅ ꯉꯥꯟꯕꯗ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯁꯨ ꯃꯃꯥ ꯃꯄꯥꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯌꯥ ꯑꯗꯣ ꯑꯃꯗ ꯆꯤꯊꯗꯨꯅ ꯕꯥꯕꯨꯗ ꯇꯝꯖꯔꯛꯏ꯫ ꯕꯥꯕꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯀꯀꯥ ꯍꯣꯏꯕꯨ ꯁꯥꯎꯅꯨꯀꯣ, ꯀꯀꯥꯁꯨ ꯊꯕꯛ ꯆꯤꯟꯗꯅ ꯅꯣꯡꯃꯇ ꯂꯥꯛꯄ ꯉꯝꯗ꯭ꯔꯦꯅꯦ, ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯂꯥꯛꯄꯕꯨ ꯀꯩ ꯍꯥꯏꯅꯤꯡꯕ ꯂꯩꯒꯦ? ꯑꯁꯨꯝꯅ ꯕꯥꯕꯨꯅ ꯉꯥꯟꯕꯗ ꯍꯪꯂꯛꯏ꯫ ꯀꯀꯥ ꯉꯁꯤ ꯅꯆꯥꯅ ꯂꯥꯛꯆꯔꯤꯁꯦ ꯀꯀꯥꯗꯒꯤ ꯃꯇꯦꯡ ꯑꯃꯇ ꯅꯤꯖꯒꯦ ꯍꯥꯏꯅ ꯂꯥꯛꯆꯕꯅꯦ꯫ ꯍꯥꯏꯌꯨꯅꯦ ꯏꯕꯨꯡꯉꯣ ꯉꯥꯟꯕ, ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯥꯏꯔꯛꯑꯣ, ꯀꯀꯥꯅ ꯄꯥꯡꯕ ꯉꯝꯕ ꯑꯣꯏꯔꯗꯤꯅꯦ ꯏꯆꯥꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯉꯥꯟꯕꯅ ꯀꯀꯥ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕ ꯑꯊꯨꯕꯗ ꯇꯧꯁꯦ ꯍꯥꯏꯔꯛꯑꯦ ꯗꯣꯛꯇꯔꯅ, ꯑꯗꯨꯅ ꯀꯀꯥꯗꯒꯤ ꯄꯩꯁꯥ ꯈꯔ ꯂꯧꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯦ ꯀꯀꯥ꯫ ꯑꯣ ꯏꯕꯨꯡꯉꯣ ꯂꯨꯄꯥ ꯀꯌꯥꯗꯤ ꯆꯪꯅꯤ ꯍꯥꯏꯒꯦ? ꯉꯥꯟꯕꯅ ꯀꯀꯥ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯏꯌꯦ, ꯑꯗꯨꯅ ꯇꯧꯐꯝ ꯈꯪꯗ꯭ꯔꯗꯅ ꯀꯀꯥꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯦ꯫ ꯕꯥꯕꯨ ꯂꯨꯄꯥ ꯂꯥꯛ 2 ꯍꯥꯏꯕꯗꯨꯗ ꯃꯁꯥꯗꯣ ꯈꯔꯗꯤ ꯄꯥꯈꯠꯂꯤ꯫ ꯕꯥꯕꯨꯅ ꯑꯗꯣ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯨꯗꯤ ꯌꯥꯝꯃꯤꯅꯦꯍꯦ꯫ ꯍꯣꯏ ꯀꯀꯥꯅꯕꯨꯗꯤ ꯄꯤꯔꯒꯦ, ꯑꯗꯨꯕꯨ ꯏꯆꯥꯅ ꯁꯦꯟꯐꯝꯁꯦ ꯑꯉꯥꯡꯗꯤ ꯅꯠꯇꯕꯅꯤꯅ ꯀꯔꯤꯅꯣ ꯑꯃꯗꯤ ꯀꯀꯥꯅ ꯏꯆꯥꯗꯒꯤ ꯄꯥꯏꯍꯧꯕꯅ ꯄꯥꯝꯃꯤꯅꯦ꯫ ꯉꯥꯟꯕ ꯃꯥꯅ ꯄꯨꯔꯛꯄ
ꯃꯈꯣꯏꯒꯤ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯗꯨ ꯄꯨꯊꯣꯔꯛꯑꯒ ꯄꯤ꯫ ꯉꯥꯟꯕꯅ ꯀꯀꯥ ꯅꯆꯥꯅ ꯁꯣꯏꯗꯅꯕ ꯏꯪꯈꯣꯜꯒꯤ ꯄꯇꯥꯁꯦ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯕꯥꯕꯨꯗ ꯄꯤꯔꯛꯏ꯫ ꯕꯥꯕꯨꯅ ꯐꯔꯦ ꯐꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ ꯀꯀꯥ ꯏꯆꯥꯅ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯂꯧꯊꯣꯔꯛꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯪꯈꯣꯜꯒꯤ ꯄꯇꯥ ꯑꯗꯨ ꯄꯨꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯕꯥꯕꯨ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯒ ꯉꯥꯟꯕꯗ ꯄꯤꯔꯛꯏ꯫ ꯉꯥꯟꯕ ꯄꯩꯁꯥ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯀꯀꯥ ꯅꯆꯥ ꯀꯀꯥꯒꯤ ꯂꯃꯟ ꯃꯄꯣꯛꯁꯤꯃꯒꯤ ꯀꯥꯎꯖꯔꯣꯏꯌꯦ꯫ ꯕꯥꯕꯨꯅ ꯌꯥꯔꯦꯗ ꯁꯦꯟꯐꯝꯁꯤꯅ ꯀꯣꯟꯅꯗ꯭ꯔꯁꯨꯅꯦ ꯑꯃꯨꯛ ꯍꯜꯂꯛꯎꯀꯣ꯫ ꯉꯥꯟꯕꯁꯨ ꯍꯣꯏ ꯍꯥꯏꯔꯝꯂꯒ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯍꯧꯒꯠꯂꯛꯄꯒ ꯕꯥꯕꯨꯅ ꯉꯥꯟꯕꯕꯨ ꯈꯝꯂꯛꯏ꯫ ꯕꯥꯕꯨꯅ ꯏꯕꯨꯡꯉꯣ ꯅꯪ ꯅꯇꯣꯝꯇ ꯄꯩꯁꯥ ꯃꯌꯥꯝꯁꯤꯒ ꯆꯠꯈ꯭ꯔꯅꯨ ꯀꯀꯥ ꯏꯕꯨꯡꯉꯣꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯅ ꯊꯤꯟꯕꯤꯔꯒꯦ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨ ꯂꯩꯁꯤꯟꯕ ꯆꯪꯈ꯭ꯔꯦ꯫ ꯉꯥꯟꯕꯁꯨ ꯕꯥꯕꯨꯅ ꯍꯥꯏꯔꯤꯕꯁꯤ ꯐꯔꯅꯤ ꯈꯟꯗꯨꯅ ꯕꯥꯕꯨ ꯂꯣꯏꯕ ꯉꯥꯏꯍꯥꯛ ꯉꯥꯏꯔꯦ꯫ ꯕꯥꯕꯨꯁꯨ ꯂꯣꯏꯔꯗꯨꯅ ꯉꯥꯟꯕꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯕꯥꯕꯨꯒ ꯂꯣꯏꯅꯅ ꯉꯥꯟꯕ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤꯔꯩ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯅ ꯊꯝꯕꯥꯜꯕꯨ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯉꯥꯟꯕ ꯆꯪꯂꯛꯄ ꯎꯔꯗꯨꯅ ꯇꯣꯝꯕꯤꯔꯩꯅ ꯕꯥꯕꯨꯗ ꯀꯧꯔꯛꯏ꯫ ꯕꯥꯕꯨ ꯅꯪꯁꯨ ꯂꯥꯛꯏꯔꯥ ꯆꯪꯂꯣ ꯑꯁꯤ ꯍꯥꯏꯅ ꯕꯥꯕꯨ ꯅꯪꯁꯨ ꯂꯥꯛꯏꯔꯥ ꯆꯪꯂꯣ ꯑꯁꯤ ꯍꯥꯏꯅ ꯕꯥꯕꯨꯕꯨ ꯀꯧꯔꯛꯏ꯫ ꯕꯥꯕꯨ ꯅꯪꯕꯨ ꯀꯗꯣꯝꯗ ꯆꯠꯂꯨꯕꯅꯣ ꯑꯁꯨꯝꯅ ꯇꯣꯝꯕꯤꯔꯩꯅ ꯑꯃꯨꯛꯁꯨ ꯕꯥꯕꯨꯗ ꯍꯪꯂꯛꯏ꯫ ꯉꯥꯟꯕꯗꯤ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥꯗꯨ ꯇꯥꯔꯨꯕꯗꯒꯤ ꯃꯁꯥꯗꯨ ꯊꯛꯀꯠꯂꯗꯨꯅ ꯇꯤꯡꯉꯛ ꯕꯥꯕꯨꯗ ꯌꯦꯡꯂꯛꯏ꯫ ꯕꯥꯕꯨ ꯉꯥꯟꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨ ꯑꯥꯔꯊ ꯈꯪꯂꯗꯨꯅ ꯋꯥ ꯑꯗꯨ ꯊꯩꯗꯣꯛꯑꯒ ꯈꯨꯝꯂꯛꯏ꯫ ꯕꯥꯕꯨꯅ ꯏꯆꯥ ꯉꯥꯟꯕꯁꯦ ꯂꯝꯕꯤꯗ ꯊꯦꯡꯅꯗꯨꯅ ꯑꯩꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯅꯦ꯫ ꯅꯅꯥꯎꯁꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯅꯣꯡꯃꯇꯅꯦ ꯊꯧꯖꯥꯜꯒ ꯏꯇꯩꯃꯒꯁꯦ ꯑꯁꯨꯛ ꯀꯨꯏꯅ ꯅꯥꯔꯛꯂꯤꯕꯁꯦ ꯍꯪꯕꯐꯥꯎ ꯂꯥꯛꯄ ꯉꯝꯖꯗ꯭ꯔꯦꯅꯦ ꯑꯗꯨꯅ ꯉꯁꯤ ꯃꯇꯥꯡ ꯆꯥꯔꯦ ꯈꯟꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯤꯕꯁꯤꯅꯦ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯇꯣꯝꯕꯤꯔꯩꯅ ꯑꯣ ꯐꯩ ꯅꯪ ꯇꯥ ꯊꯧꯖꯥꯜꯅ ꯈꯔ ꯆꯠꯂꯒ ꯂꯩꯔꯕꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯕꯥꯕꯨꯅ ꯍꯣꯏ ꯏꯇꯩꯃ ꯑꯩ ꯑꯁꯣꯝꯗ ꯇꯥ ꯊꯧꯖꯥꯜꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯆꯠꯆꯔꯨꯈꯤꯒꯦ ꯑꯗꯣ ꯏꯇꯩꯃꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤꯅ ꯅꯅꯥꯎꯒ ꯄꯨꯟꯅ ꯍꯟꯃꯤꯟꯅꯈ꯭ꯔꯁꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯕꯥꯕꯨ ꯊꯧꯖꯥꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯕꯥꯕꯨ ꯑꯃꯗꯤ ꯊꯧꯖꯥꯜ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯒ ꯕꯥꯕꯨꯁꯨ ꯇꯣꯝꯕꯤꯔꯩꯒ ꯂꯣꯏꯅꯅ ꯍꯟꯃꯤꯟꯅꯈ꯭ꯔꯦ꯫ ꯈꯥꯕ ꯑꯃꯗꯤ ꯁꯅꯥꯊꯣꯏꯗ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯔꯝꯃꯨ ꯍꯥꯏꯔꯝꯂꯒ ꯉꯥꯟꯕ ꯂꯤꯟꯊꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯂꯤꯟꯊꯣꯏꯁꯨ ꯔꯥꯎꯟ ꯆꯠꯂꯨꯕꯒꯤ ꯊꯣꯛꯂꯛꯄꯒ ꯃꯄꯥ ꯆꯥꯅꯔꯗꯨꯅ ꯉꯥꯟꯕ ꯂꯤꯟꯊꯣꯏꯒ ꯊꯦꯡꯅꯔꯦ꯫ ꯂꯤꯟꯊꯣꯏꯅ ꯉꯥꯟꯕ ꯀꯩ ꯂꯩꯔꯒꯦ? ꯉꯥꯟꯕꯅ ꯗꯣꯛꯇꯔ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯒꯤ ꯁꯦꯟꯐꯝ ꯍꯥꯏꯕꯗꯣ ꯑꯩ ꯊꯧꯔꯥꯡ ꯇꯧꯖꯔꯦ ꯀꯩ ꯅꯨꯃꯤꯠꯇ ꯏꯃꯥꯒꯤ ꯑꯣꯄꯔꯦꯁꯟꯁꯦ ꯇꯧꯁꯦ ꯍꯥꯏꯕꯅꯣ? ꯗꯣꯛꯇꯔꯅ ꯈꯟꯕꯤꯔꯣ ꯑꯁꯤ ꯍꯥꯏꯒꯦꯅ ꯂꯥꯛꯆꯕꯅꯦ꯫ ꯂꯤꯟꯊꯣꯏꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯅꯦ ꯉꯥꯟꯕ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯐ꯭ꯔꯥꯏꯗꯦ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯇꯧꯔꯁꯦ ꯑꯩ ꯗꯣꯛꯇꯔꯁꯤꯡꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯒꯦ꯫ ꯉꯥꯟꯕꯅ ꯍꯣꯏ ꯗꯣꯛꯇꯔ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯂꯤꯟꯊꯣꯏꯅ ꯑꯗꯣ ꯉꯥꯟꯕ ꯑꯩ ꯅꯪꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯇꯧꯕꯅꯦ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯅꯨꯀꯣ꯫ ꯉꯥꯟꯕꯁꯨ ꯗꯣꯛꯇꯔ ꯍꯥꯏꯅꯤꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯂꯤꯟꯊꯣꯏ ꯐꯝꯂꯝꯕꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯤꯟꯊꯣꯏꯅ ꯉꯥꯟꯕ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯏꯀꯥꯏ ꯈꯪꯗꯕꯤ ꯍꯥꯏꯗꯣ ꯇꯥꯔꯗ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯗꯨꯕꯨ ꯉꯥꯟꯕ ꯊꯃꯣꯏꯁꯤꯡꯅꯗꯤ ꯐꯣꯡꯗꯣꯛꯂꯣ ꯍꯥꯏꯅ ꯇꯠꯇꯅ ꯏꯟꯁꯤꯜꯂꯛꯂꯦ꯫ ꯋꯥꯈꯜꯅꯁꯨ ꯅꯪꯒꯤ ꯄꯥꯎꯈꯣꯡ ꯉꯥꯏꯔꯦ ꯍꯥꯏꯅ ꯇꯣꯏꯅ ꯑꯩꯉꯣꯟꯗ ꯍꯪꯂꯛꯂꯦ ꯑꯁꯨꯝꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕ ꯂꯤꯟꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯋꯥꯈꯜ ꯇꯥꯗ꯭ꯔꯦ꯫ ꯉꯥꯟꯕꯅ ꯗꯣꯛꯇꯔ ꯀꯔꯤꯅꯣ ꯗꯣꯛꯇꯔꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯄꯥꯎꯈꯣꯡ ꯑꯣꯏꯅ ꯍꯥꯏꯕꯤꯕꯒꯤ ꯃꯍꯨꯠꯇ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ꯫ ꯂꯤꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯉꯥꯟꯕꯗ ꯌꯦꯡꯂꯒ ꯉꯥꯟꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯀꯨꯏꯔꯦ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯥꯠꯆꯔꯛꯄ ꯑꯩꯅ ꯐꯣꯡꯗꯣꯛꯂꯨꯔꯒ ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯅ ꯎꯈꯤꯗ꯭ꯔꯥ ꯈꯜꯂꯨꯕꯒꯤ ꯑꯩ ꯐꯣꯡꯗꯣꯛꯄ ꯉꯝꯗꯅ ꯂꯥꯛꯄꯅꯦ ꯑꯁꯤ ꯍꯥꯏꯔꯛꯏ꯫ ꯉꯥꯟꯕ ꯂꯤꯟꯊꯣꯏꯗ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯟꯊꯣꯏꯅ ꯑꯁꯦꯡꯕꯅꯦ ꯉꯥꯟꯕ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯌꯦ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯑꯃꯗꯤ ꯑꯩ ꯇꯥꯕ ꯄꯥꯝꯃꯦ꯫ ꯉꯥꯟꯕꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ ꯂꯤꯟꯊꯣꯏꯅ꯫ ꯉꯥꯟꯕꯅ ꯗꯣꯛꯇꯔ ꯑꯩ ꯗꯣꯛꯇꯔꯕꯨ ꯂꯥꯟꯅ ꯂꯧꯕ ꯂꯩꯖꯗꯦ ꯑꯗꯨꯕꯨ ꯗꯣꯛꯇꯔ ꯑꯩ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯋꯥ ꯑꯗꯣ ꯂꯣꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯔꯁ ꯑꯃ ꯆꯪꯂꯛꯏ ꯑꯗꯨꯒ ꯗꯣꯛꯇꯔ ꯑꯁꯣꯝꯗ ꯑꯝꯇ ꯂꯥꯛꯄꯤꯌꯣ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯄꯥꯔꯁꯟ ꯑꯃ ꯂꯥꯛꯍꯧꯔꯦ ꯑꯁꯨꯝꯅ ꯂꯤꯟꯊꯣꯏꯕꯨ ꯀꯧꯔꯛꯏ꯫
Linthoi na pare nganba amuk thengnasiko ai asomda amta chalukege asi hairamlaga Linthoi nurse aduga loinana thokre nganbasu tumina thaujalna lairiba ka adumda lai nganba tamna thaujalgi kada changlaktuna manakta famdarae thaujalna ibungo icha kaidore asuna nganbada hanglae nganbana babung ai babungda kainamta haisage tawbane